ngasi numida waram phongkhiba tongan manipuri sifongsingi maroibi ipausing myamna thamjagi ahanbada pandam pauksi digi khungasaraga thamjagi HSLC compartmental exam falak thokre oza singi rationalization sayolamagi manungda loisilagani education minister high school leaving certificate examination 2022 gi compartmental examination ki folanga silak thokre punna mahiroi lising taruga sani ga humpuga mapan pass tawduna pass percentage 98.40 yoki amasum HSLC compartmental exam asigida mahiroi lising taruka samliga tarukna enroll toraki masigi manungda mahiroi lising taruka Sahunga humdraga mathoina exam thaki amadi mahiroi lising taruka saniga humpuga mapanna pass toki masigi manungna first division mahiroi lising amaga samaga humdraga taruk sada 16.46 second division da lising mariga satre ka yankhiga mari sada 74.62 amadi third division da mahiroi sahunga kuntraga mapan sada 5.32 pass toki hari exam asida mahiroi amatan doki amadi mahiroi tarukna english inganiga kunga manga phawba exam thaba yadana ba thingjinki HSLC compartmental 2022 da fail oi hauraba sing english inganiga kunga humdoi da external candidate oina exam thaba yagani regular candidate oina di yaroi loina october 10 dagi mark sheet amadi certificate su school singna lawu yaragani haina bosem gi mekedi phongdorakli ngasi bosem gi office ta pangthoki be exam result lauthokpi gi thoram ga mari lainana education minister Basantu Kumar na phongdoki beda mama na compartmental exam asi subject amaka fail oi be mida than bane du handak ti sei sigidi covid na mara moiraga school thingzin ki bedagi mairoi sing da awa ba kaya ma yo nki bedu yenglaga subject ani fail oi ba phaw compartmental exam Thaba yahan kibani masi saye sikaki special oina yahan kibani hainasu Basanta Kumar na phongdoki exam asi mapung fana pangthokna bohona bada asobo thaudang lokibasingbusu minister na thagatpa phongdoki hauju oidiba oza watpigi khudong sa da basigi matang na palladuna Basanta Kumar na hai english ngani ga tara gani thudigi sei khudingi oza satruk rete tawi haujuk sahi tara Fazik laglabasi fawbad oza de amata lawdabana oza lising taret rongi haibidi apun mathau taba oza gi sadan ne phugi vacancy lay Lenga ki school da enrollment tawbagi sangdi hengalakli maramadun oza gi award pa mention na bo honari oza ayamba Imphal area da ayamba na laire khara lap khiba mafam da di oza sudaduna awaba thingnari maramadun oza rationalize tawbagi asoba mathau tare oza rationalization tawna ba data hawu yamna kana semli sayolamagi manungda rationalize tawba loisilagani magi lamganak na ba mafam da oza ohenna na bo honari transfer posting asi oithokpa yaba mawongda mahiroi gi interest oza gi interest amadi imung manungi interest ki puna yenglaga tawrakani haina sumakna phongdoki atop paw manamo seasonable loireba bottle sing khomjin jage half liter bottle package drinking water sabda thamliba thingba lauthokpiu seasonable loireba bottle sing khomjin jage half liter bottle package drinking water sabda legana thamliba thingba si lauthokpiu haina package drinking water manufacture and allied industries manipur na phongdokre ngasi manipur press cup ta pangthokpa paw gi mifam amad association asigi president M Gitchandra Sharma hai seasonable loireba bottle sing khomjinna ba lamdam asigi NGO kharaga khusamnaraga bottle bank marfurom tuan mafam singda Kinmokre, Masigi Mataka, seasonable loireba bottle sing, KZ the Lupa Taragamada Lagani, bottle sing as Amuhana, recycle tone of a register Toropa Manipur recycle unit Anigasu, Kuyak Pinare, Habagaloin and a Manipulangana, half liter bottle package, drinking water, Sabra, Tamli Bathing Basi, Lautopioaki. Maunai lenga ki Manipur plastic policy 2022 mapung fana sagali aduba lenga na package drinking water manufacturer tauzari basingi khanbiraga half liter bottle sabada thamli bathing basidi amu hana khandaningi athing basina manufacturer tauzari basingdi sibaga pangha oire masi amu hana lenga na yengsin bina ba association na memorandum ama pisin kre high hen spouse na mahatarakli atopa paw mandana bomb plant tawrambagi mayokta yaninda utuna khongsa sakre CRPF na Assam Rifles ka lunya nagamiyam hanabagi damak thaski saisat kunga mari da Tamenglong district ki Puiluan village satakiba bomb plant tawrambagi thawong adu yaning da utuna nga simyam ge ba khongsat ama Puiluan village satkre haina all naga students association Manipur Ansam gi general secretary AC Thotchona Hadorakwa Sirol Aman Hairi, Siroladuna Makataraduna, CRPF Amadi AR Nagamiham gi mathak satakiba terror activity singadu akan momong kanem tawi have khanganba oina ansam gi lairiba constitute sing amadi sub ordinates body khutimangna makoi na konba mafam singa sei pung 13 gi pung 12 faw mapung fana shutdown sathanaba
Khangan Kibaga Loinana, Lamdamasigi, Miamnas, Khongjang, Mapung Pana, Sogopina, Apple Tokiadi. Makasatrak point at a palm, Manipuri loan bo, Assam Lengaki, associate official loan or Hello Haiduna, Khongjang Sanction Cre. Manipuri Youth Friends of Assam, Mifan Sindura Manipuri loan bo, Assam Lengaki, associate official loan or Henabagidama, Lakipur Bazargi Travel Market, Set Miam Gib, walk at me pam pam cre. Ngase pung taradagi pam hoki bu walk at me pam maduda, Manipuri Language Development Society President. Ingudam binon haki beda Manipuri loan si Assam Lengaki associate official loan o henabagidama aikoina Akanba Khongjang kayamarum sanction mamathau tari aikoina aikoigi ima loan bukan mangamdrabadi aikoi Assam da Manipuri loan si soidana mutkigani Assam Lengaki thabak changbada Manipuri loan interview thaba haibase aikoigi isa inausingi yamna kana boirakanaki Kaisam Vidyapati Singha hanagi vice president MSPA na mi phagaloinana tuan ba CSO sing saruk yadna sangsilagdiba imalon bo Assam Lengaki associate official loan oihanabagidama sangshiliba Khongjang singi mahaini ngasi APSC dagi loan gi khenaba thamlibadu lokhat minasi aduna aikoina kharakana Khongjang sangsilabadi aikoi soidana mai pakanaki all Manipuri Muslims maira paibi sangstan gi president Zobeda Begum na kibada Manipuri loan gi damak sangsilapa Khongjang kudimakta maitei pangal maira paibi singna Yaona sarugya ganaki AMW MCOC gi president Aruna Devi nasu Assam Manipuri loan kanana bagi damak imasna lokhat piyaba thodang lokhat kani AMMYF ki Salarial Secretary Salo Udina aikoi lining gi khenaba thamduna imalon Assam Kandaviyadi AMMPAS ki President Sangita Begum AMMPAL ki President Sanathui Devi Ton Singha Seram Herazit Thangjing Brojen President Mifan Singbana Imalon Kanbigi Matang Wangangki Okat Mifam gi manungsana Assam ki Chief Minister Dr. Himanta Biswa Sharma da iba memorandum amasu Lakipur Subdivisional Office ki khutang na pisin ki hanis paus na makatana phongdorakli Makasatrak point na to performana mitai maitai ST list salhalna na ba miyam gi wakat mipam October thakhre digi miyam amadi ST DCM na satharakpa Akanba Khongjang da miyam na sagat piyu youth wing Manipur gi yel haumi mitai maitai bu ST list yohanduna constitutional safeguard pigadabani haina sangshili bu wakat mipam gi sarwa mo oina ngasisu scheduled tribe demand committee Manipur ST DCM gi makhada Nambul Bridge Cultural Associations Club amasung Subam Laikai Women's Welfare Association sinduna takyel khongbal maning laikai wokat mi pham khredi atopa pom lengang na September kuntra phawgi manungda SIMS rape case ki matang na sapsaba phirep miyam na khangandrabadi Khongjang sangsilagani JC lengang na thasi ki kuntra phawgi manungda SIMS rape case ki matang na sapsaba phirep kari no haiba laibak miyam na khangandrabadi JC na miyam go loinana ban yaun Akanba Khongjang sangsinna ba phirep laure haina Joint Action Committee Against Rape and Sexual Harassment SIMS ki convener Laishram Roshini na thadorok sirol amana phongdorakli sirol sin hai SIMS rape case asibu thogaliba institute asigi founder ka managing director Yumnam Surjit Kumar doinana institute asigi oza y nonibala Elias Sonia L Kunjarani amadi ASK Rajiv Sagi anticipatory bail application High Court of Manipurna thasigi sajataraga mari degi reserve tawduna thamliba court ki woyelasi matam sangmale asumna matam kuina namsinduna thamliba sina case asigi accuse oiriba punamakta khudongchaba punamak pire amaramda victim amadi imung manungda awabo hele athuba matamda high court ki warep lauthokpiduna mara leiba punamak serak phanganbiu ngasi aikhoigi khunai akibagi masa oireba haibadu oirakle senjao paiba lamdam asigi nupi oibisingbu karisu leitana lauduna sanningo mongda sarak tamada haisinglaba SIMS Institute ki founder Yumnam Surjit Kumar gi sengao manungda lamdam asigi yeitong famdongba khara rape case asigi mara leiba punamaki matakta serak phanganbada asobo thodang laugani haiduna asa sauna tawjaramba kaya tumina leisinkiba kharana case asigi atopo maikay amada puna bo honarak palaibak thibani JC na lebak miyamga kongfam sena asumba phangnabagidama amatu oina lepli haibise punamangna kawganu thawdo sigi matana lengana lebak langnaba singnu praja sing ingna sikna lehenbiyu SIMS rape case asibu thonbada laktuna punamak pharaga police custody lawduna asumba putho marik sumba charge semduna saram se sat punamak lebak miyam khangna serak pihanbada lenga ki topom topa tawbiyu mara lebising kankhat kanu hanis makatarakli Loisilakuna tentang na headlines ang thamjaramgi Hairoki Agnipa Training Center ki model India ki mafam matai da matau tamnare Radhesham
Agnipur scheme pre-recruitment training center hairoki model asi India da ahan bu oibitana training center asi model asi India ki tuan mafam singna matau tamnari hana hairo AC ki MLA Dr. Thoksum Radesh samna phongdokre adi adu house ko di mem paus matang sa lusinjarage and mem puna ana wabdat ngaminasi